मैम लाइव हफ्ता से कार्ड रीडिंग हाइफेट यꯦꯡꯃꯤꯟꯅꯁꯤꯀꯣ हफ्ताꯒꯤꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯟꯗे ꯃꯟꯗꯦꯅ ꯇꯧꯗ꯭ꯔꯦꯀꯣ ꯁꯟꯗे ꯃꯟꯗꯦ ꯑꯗꯨꯝ ꯃꯔꯛꯇ ꯇꯧꯔꯛꯀꯦ ꯑꯗꯨꯝ ꯁꯤꯟꯗ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯀ꯭ꯔꯤꯁꯇꯜ ꯑꯣꯏꯅ ꯆꯨꯁ ꯇꯧꯔꯁꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯑꯍꯥꯟꯕꯗ ꯁꯤꯇ꯭ꯔꯤꯟ ꯂꯩꯔꯦꯀꯣ ꯍꯪꯒꯄꯥꯟ ꯆꯪꯕꯁꯤꯅ ꯁꯤꯇ꯭ꯔꯤꯟ ꯂꯩꯔꯦꯀꯣ ꯀꯩꯅꯣ ꯄꯤꯔꯥꯃꯤꯗ ꯑꯣꯏꯅ ꯊꯝꯃꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯁꯦꯀꯦꯟꯒꯤꯁꯤꯅ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯅ ꯑꯦꯃꯦꯊꯤꯁ ꯂꯩꯔꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯇ꯭ꯔꯤꯟꯒꯤꯁꯦ ꯍꯥꯟꯅ ꯌꯦꯡꯉꯁꯤꯀꯣ ꯁꯤꯇ꯭ꯔꯤꯟ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯟꯗꯛ ꯍꯞꯇꯥꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯋꯤꯛꯁꯤꯒꯤ ꯒꯥꯏꯗꯦꯟꯁ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯀꯥꯔꯗ ꯑꯍꯨꯝꯁꯦ ꯑꯍꯨꯝ ꯈꯛꯇꯪ ꯑꯗꯨꯝ ꯂꯧꯊꯣꯛꯑ ꯌꯦꯡꯉꯁꯤ ꯌꯥꯝꯅ ꯐꯖꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯀꯥꯔꯗꯁꯦꯀꯣ ꯍꯥꯏꯗꯤ ꯇꯧꯔꯨꯕ ꯊꯕꯛꯀꯨꯝꯕꯗ ꯃꯪꯒꯣꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯔꯨꯕ ꯊꯕꯛꯇ ꯁꯛꯁꯦꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯁꯒꯣꯜꯗꯒ ꯐꯝꯃꯒ ꯃꯤꯁꯦ ꯃꯊꯛꯇ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯄꯥꯏꯔꯒ ꯍꯥꯏꯗꯤ ꯁꯤꯗ ꯃꯥꯅ ꯋꯥꯟꯁ ꯄꯥꯏꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯗꯤ ꯆꯩꯁꯨꯁꯤꯗ ꯍꯥꯏꯗꯤ ꯂꯩꯒ ꯃꯌꯥꯝ ꯌꯦꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯅꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯍꯟꯗꯛ ꯑꯩꯅ ꯁꯨꯝ ꯇꯧꯔꯨꯕ ꯊꯕꯛꯀꯨꯝꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯄꯤꯔꯤꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯒꯨꯝꯕ ꯂꯥꯛꯀꯅꯤꯀꯣ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯒ ꯁꯨꯝ ꯂꯩꯔꯝꯕ ꯈꯣꯠꯄꯒꯁꯨ ꯂꯩꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇꯀꯣ ꯇꯞꯅ 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 ꯂꯣꯏꯅ ꯐꯒꯠꯂꯛꯀꯅꯤꯕ ꯑꯗꯩ ꯈꯤꯇꯪꯀꯣ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯑꯃꯁꯨ ꯄꯤꯀꯣ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯝꯗ ꯀꯩꯗ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝꯕꯁꯨ ꯄꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯝꯗꯒꯤ ꯑꯃꯨꯛ ꯄꯥꯎ ꯅꯨꯡꯉꯥꯏꯕꯒꯨꯝꯕ ꯈꯣꯠꯄ ꯂꯥꯛꯄꯁꯨ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯍꯣꯏ ꯑꯃꯗꯅ ꯑꯃꯨꯛꯀꯣ ꯍꯥꯏꯗꯤ ꯏꯟꯚꯦꯁꯃꯦꯟꯗꯤ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯑꯆꯧꯕ ꯊꯥꯗꯒꯦꯗꯤ ꯈꯟꯒꯅꯨꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯑꯆꯧꯕ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯉꯥꯏꯕꯤꯈꯣꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯉꯥꯏꯕꯤꯈꯣ ꯑꯗꯨꯕꯨ ꯑꯣꯚꯔꯑꯣꯜ ꯌꯥꯝ ꯐꯅ ꯂꯥꯛꯑꯦꯀꯣ ꯑꯗꯨ ꯍꯥꯏꯗꯤ ꯂꯥꯁꯀꯤꯁꯨ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯦꯀꯣ ꯂꯥꯁꯀꯤꯁꯤꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯕꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯨꯝ ꯅꯍꯥꯟꯒꯩ ꯂꯩꯔꯛꯄꯒ ꯍꯥꯏꯔꯨꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯐꯕꯕꯨꯗꯤ ꯐꯒꯠꯂꯝꯒꯅꯤ ꯊꯥꯏꯅꯒ ꯃꯃꯥꯡ ꯆꯍꯤꯒ ꯀꯝꯄꯦꯌꯔ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯁꯤꯗ ꯐꯣꯔꯆꯨꯟ ꯀꯥꯏꯅ ꯍꯥꯏꯀꯣ ꯐꯣꯔꯆꯨꯟ ꯍꯥꯏꯔꯒꯁꯦ ꯑꯐꯕ ꯅꯨꯡꯉꯥꯏꯕꯅꯤꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯠꯇꯦꯅꯀꯣ ꯐꯠꯇꯕ ꯋꯥꯔꯗ ꯅꯠꯇꯦꯗꯅꯀꯣ ꯍꯥꯏꯗꯤ ꯋꯤꯜ ꯑꯣꯐ ꯐꯣꯔꯆꯨꯟꯁ ꯀꯥꯏꯅ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏꯐꯀꯤ ꯐꯦꯁ ꯑꯃꯗ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯐꯀꯤ ꯐꯦꯁ ꯑꯃꯗ ꯍꯥꯏꯗꯤ ꯁꯥꯏꯀꯜ ꯑꯃꯗ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯗꯤ ꯄꯤꯕꯗꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯐꯕꯁꯦ ꯂꯥꯛꯆꯒꯦ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯂꯩꯕꯗꯣ ꯃꯥꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯌꯧꯔꯛꯇꯣꯔꯦ ꯑꯗꯨꯅ ꯔꯦꯗꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯟꯁꯦ ꯍꯥꯏꯗꯤ ꯐꯠꯇꯕ ꯈꯟꯗꯕꯤꯗꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯆꯪꯉꯛꯀꯅꯤꯀꯣ ꯆꯪꯉꯛꯇꯣꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯗꯣ ꯔꯦꯗꯤ ꯑꯣꯏꯔꯒ ꯂꯩꯔꯒꯦꯀꯣ ꯃꯥꯗꯣ ꯋꯦꯜꯀꯝ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯝꯕꯁꯨ ꯂꯩ ꯑꯗꯨꯒ ꯔꯤꯂꯦꯁꯟship ꯀꯔꯤ ꯀꯔꯥꯒꯤ ꯑꯃꯨꯛ ꯍꯥꯏꯔꯒꯁꯨꯀꯣ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯀꯩꯀꯥ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯄ꯭ꯂꯥꯟꯒ ꯇꯧꯔ ꯂꯩꯕ ꯍꯟꯗꯛ ꯆꯍꯤꯒꯨꯝꯕꯁꯤꯗꯀꯣ ꯍꯟꯗꯛ ꯆꯍꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯣꯏꯗꯕ ꯄꯣꯠ ꯍꯥꯏꯔꯒꯅꯀꯣ ꯑꯃꯨꯛ ꯑꯩꯒꯤ ꯏꯒꯣꯒꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯃꯤꯁꯦ ꯊꯕꯛ ꯃꯐꯝꯗ ꯀꯩꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯣꯒꯨꯝꯕ ꯇꯧꯒꯅꯣꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯁꯣ ꯇꯧꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯃꯤꯁꯨ ꯉꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯏꯒꯣꯁꯦ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗꯣ ꯈꯤꯇꯪꯀꯣ ꯍꯥꯏꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯀꯥꯟꯗꯣꯏꯅꯣꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯏꯒꯣ ꯊꯝꯗꯅ ꯅꯠꯇ꯭ꯔꯒ ꯁꯥꯎꯗꯅ ꯍꯥꯏꯅ ꯑꯗꯣꯝ ꯁꯥꯏꯗꯇ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯏꯒꯣꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯁꯥꯏꯠ ꯑꯃꯗ ꯂꯣꯏ ꯂꯪꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯐꯖꯅ ꯇꯧꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯌꯥꯝ ꯐꯅ ꯂꯥꯛꯀꯅꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦꯀꯣ ꯑꯍꯨꯝꯃꯛ ꯌꯥꯝ ꯄꯣꯁ ꯇꯥꯅ ꯂꯥꯛꯑꯦ ꯀꯥꯔꯠꯁꯦꯀꯣ ꯑꯗꯣ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯊꯪꯒꯤꯁꯦ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁ ꯌꯦꯡꯁꯤꯀꯣ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ 3 cards ꯈꯛꯇꯪ ꯂꯧꯊꯣꯛꯑꯁꯦꯀꯣ 1 2 3 ꯑꯅꯤꯁꯨꯕꯒꯤꯁꯨ ꯉꯁꯤꯒꯤ ꯑꯦꯅꯔꯖꯤꯁꯦ ꯈꯤꯇꯪ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯞꯇꯥ ꯍꯧꯒꯠꯂꯛꯄꯁꯦꯀꯣ
ꯍꯥꯏꯗꯤ ꯑꯅꯤꯁꯨꯕꯁꯤꯗ ꯑꯗꯨꯝ ꯐꯖꯅ ꯂꯥꯛꯑꯦ ꯐꯖꯅ ꯂꯥꯛꯄꯕꯨꯗꯤ ꯂꯥꯛꯑꯦ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯁꯤꯗ ꯑꯩꯅ ꯅꯍꯥꯟꯈꯩ ꯁꯨꯝ ꯉꯥꯏꯔꯒ ꯂꯩꯕ ꯄꯣꯠꯀꯨꯝꯕ ꯑꯣꯏꯔꯒꯗꯤꯀꯣ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯩꯒꯤ ꯒꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯅꯍꯥꯟꯈꯩ ꯈꯟꯖꯔꯛꯄ ꯃꯪꯖꯔꯛꯄ ꯊꯕꯛꯀꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯂꯥꯛꯄ ꯑꯣꯏꯕꯗꯣꯀꯣ ꯑꯗꯣ ꯃꯃꯥꯡꯗꯒ ꯑꯩꯅꯒ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯒ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯒꯤ ꯔꯤꯖꯜꯇꯣ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯄꯨꯔꯅꯤꯃꯥꯗ ꯅꯠꯇ꯭ꯔꯒ ꯊꯥꯁꯤꯗ ꯀꯩꯗ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤ ꯔꯤꯖꯜꯇꯣ ꯍꯥꯏꯗꯤ ꯁꯣ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ 100% ꯄꯣꯖꯤꯇꯤቭ ꯀꯥꯔꯗꯅꯤꯀꯣ ꯑꯗꯨꯝ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯁꯤꯁꯦ 100% ꯄꯣꯖꯤꯇꯤቭ ꯀꯥꯔꯗ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯁꯤꯗꯁꯨ ꯑꯃꯨꯛ ꯍꯥꯏꯕ ꯁꯤꯗ ꯅꯪꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯐꯪꯅꯤ ꯁꯤꯅꯦꯕ ꯃꯦꯖꯤꯁꯤꯌꯟꯁ ꯀꯥꯏ ꯍꯥꯏꯀꯣ ꯃꯦꯖꯤꯁꯤꯌꯟꯁ ꯍꯥꯏꯔꯒ ꯁꯤꯗ ꯃꯥꯏ ꯃꯊꯛꯁꯤꯗ ꯏꯟꯐꯤꯅꯤꯇꯤ ꯍꯥꯏꯔꯒꯗꯤ ꯂꯣꯏꯕ ꯅꯥꯏꯗꯕꯅꯤꯅ ꯁꯤꯝꯕꯜꯁꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅꯒ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯤ ꯃꯦꯖꯤꯁꯤꯌꯟꯁ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯦꯖꯤꯛ ꯇꯧꯕ ꯃꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯊꯣꯛꯀꯦ ꯍꯥꯏ ꯈꯨꯀꯥꯞꯄꯤꯅ ꯀꯥꯞꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯂꯣꯏꯅ ꯊꯣꯛꯍꯟꯕ ꯍꯩꯅꯀꯣ ꯃꯣꯏꯁꯦꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ ꯍꯥꯏꯕ ꯍꯥꯏꯗꯤ ꯅꯪ ꯃꯦꯅꯤꯐꯦꯁ ꯇꯧꯔꯒꯗꯤ ꯅꯪꯅ ꯄꯥꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯑꯗꯨꯗ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯈꯣꯠꯄꯁꯦ ꯉꯁꯥꯏꯒꯤ ꯄꯨꯔꯅꯤꯃꯥ ꯊꯥꯁꯤ ꯈꯛꯇꯪꯒꯤ ꯋꯥꯁꯨ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄꯗꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯂꯩꯔꯤꯅꯀꯣ ꯍꯥꯏꯗꯤ 777 ꯇꯧꯕ ꯑꯗꯒꯤ 369ꯒꯨꯝꯕ ꯇꯧꯕ ꯑꯗꯨꯝꯕ ꯃꯆꯥ ꯃꯆꯥ ꯂꯩꯔꯤꯅꯀꯣ ꯍꯥꯏꯗꯤ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯌꯥꯕ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯟꯖꯦꯜ ꯅꯝꯕꯔꯁ ꯌꯨꯁ ꯇꯧꯕꯒꯨꯝꯕ ꯗꯦꯂꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ 41 ꯗꯦꯖ ꯅꯠꯇ꯭ꯔꯒ 21 ꯗꯦꯖ ꯀꯩꯀꯥ ꯇꯧꯈꯤꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯌꯨꯁ ꯇꯧꯕꯤꯌꯣꯕ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯋꯤꯁ ꯐꯨꯜꯐꯤꯜꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤꯌꯔꯒꯤ ꯀꯩꯒꯤꯗꯁꯨ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯄꯤꯈꯤꯅꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯍꯥꯏꯔꯁꯤꯅꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯁꯤꯗ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯍꯅꯤꯗ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯁꯇ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯂꯣꯡꯒꯨꯝꯕ ꯃꯩ ꯊꯥꯗꯣꯛꯄꯁꯦ ꯍꯥꯏꯗꯤ ꯁꯟꯗꯦꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯊꯥꯁꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕ ꯂꯩꯇꯦꯕ ꯀꯩꯁꯨ ꯑꯗꯨꯗꯨꯅ ꯑꯗꯨꯝꯕꯒꯨꯝꯕ ꯇꯧꯕꯤꯕ ꯍꯧꯕ ꯌꯥꯏꯀꯣ ꯑꯗꯩ ꯁꯟꯗꯦꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯁꯦ ꯂꯣꯡꯒꯨꯝꯕ ꯃꯩ ꯊꯥꯗꯣꯛꯄꯗꯣ 7 ꯁꯟꯗꯦꯁꯀꯨꯝꯕ ꯍꯥꯏꯗꯤ ꯃꯔꯛꯇ ꯁ꯭ꯀꯤꯞ ꯇꯧꯕ ꯈꯣꯠꯄ ꯌꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯀꯥꯎꯗꯅꯕ ꯇꯧꯕꯤꯌꯣꯀꯣ ꯌꯥꯔꯤꯉꯩ ꯁ꯭ꯀꯤꯞ ꯇꯧꯈꯤꯕ ꯌꯥꯎꯔꯒꯗꯤ ꯍꯥꯏꯗꯤꯀꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠ ꯑꯃ ꯍꯦꯟꯒꯠꯂꯣꯕ ꯉꯁꯥꯏꯒꯤ 7 ꯇꯧꯕꯗꯣ 7ꯇꯣ ꯃꯔꯛꯁꯤꯗ ꯑꯩ 5 ꯁꯨꯕꯗꯨꯗ ꯇꯧꯍꯧꯗ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯇꯥꯔꯒꯗꯤ 7ꯇꯨꯒꯤ ꯃꯍꯨꯠꯇ 9ꯒꯨꯝꯕ ꯍꯧꯕ ꯃꯀꯣꯛꯇꯒꯤ ꯍꯧꯕ ꯅꯠꯇꯕ ꯑꯗꯨꯕꯨ ꯌꯥꯔꯤꯉꯩ ꯍꯥꯏꯗꯤ ꯌꯥꯔꯤꯉꯩ ꯀꯥꯎꯕꯤꯗꯕ ꯁꯨꯃꯥꯏꯅ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗꯣ ꯍꯥꯏꯗꯤ ꯀꯥꯎꯍꯟꯒꯅꯣꯕ ꯍꯥꯏꯗꯤ ꯐꯖꯅ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯅꯣꯡꯃ ꯂꯥꯁꯇ ꯂꯣꯏꯔꯝꯗꯥꯏꯗ ꯑꯃꯈꯛꯇꯪꯗꯣ ꯑꯅꯤꯈꯛꯇꯪꯗꯣ ꯉꯥꯏꯔꯀꯥꯟꯗꯨꯗ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯗꯨ ꯌꯧꯗꯕꯩꯅꯦꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯧꯗꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯕ꯭ꯂꯣꯀꯦꯖꯦꯁ ꯂꯩꯔꯒꯗꯤ ꯑꯗꯨꯝꯕ ꯑꯌꯦꯠ ꯑꯄꯟ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨꯝ ꯑꯗꯨꯅ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛꯀꯣ ꯈꯤꯇꯪ ꯍꯧꯖꯤꯛꯁꯦ ꯀꯟꯐ꯭ꯌꯨಷꯟꯁ ꯈꯔꯗꯤ ꯂꯩꯀꯣ ꯀꯟꯐ꯭ꯌꯨಷꯟꯁ ꯈꯔꯗꯤ ꯂꯩ ꯍꯥꯏꯔꯒꯗꯤ ꯊꯕꯛꯁꯦꯀꯣ ꯑꯩꯕꯨ ꯁꯤ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯤ ꯇꯧꯁꯤꯔꯥ ꯍꯥꯏꯕꯒꯤ ꯆꯃꯝꯅꯕ ꯈꯔꯗꯤ ꯂꯩꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯑꯅꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯑꯅꯤꯅꯦ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯅꯤꯒꯨꯝꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯂꯥꯏꯐꯇ ꯍꯥꯏꯗꯤ ꯈꯟꯐꯝ ꯈꯪꯗꯕꯗꯣ ꯁꯤꯗꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯁꯦ ꯀ꯭ꯂꯤꯌꯔ ꯀꯣꯔꯠꯁꯨ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯀ꯭ꯂꯦꯔꯤꯇꯤ ꯄꯣꯔꯛꯅꯕ ꯍꯥꯏꯕꯅꯦꯕ ꯀ꯭ꯂꯤꯌꯔ ꯀꯣꯔꯠꯁꯦ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯀ꯭ꯂꯦꯔꯤꯇꯤ ꯄꯣꯔꯛꯅꯕꯀꯣ ꯑꯗꯨꯝꯕ ꯀ꯭ꯂꯦꯔꯤꯇꯤꯒꯨꯝꯕ ꯂꯩꯇ꯭ꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯀ꯭ꯂꯤꯌꯔ ꯀꯣꯔꯠꯁꯀꯤ ꯈ꯭ꯔꯤꯁꯇꯜ ꯑꯣꯔ ꯕ꯭ꯔꯦꯁꯂꯦꯠꯀꯨꯝꯕ ꯌꯨꯁ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯂꯩꯔ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯌꯨꯁ ꯇꯧꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁꯀꯤ ꯖꯁ ꯁꯤꯒꯨꯝꯕ ꯁ꯭ꯇꯣꯟꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯤꯔꯥꯃꯤꯗꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯇꯝꯕꯜꯁꯀ ꯍꯥꯏꯔꯁꯤꯅꯀꯣ ꯁꯤꯒꯨꯝꯕ ꯇꯝꯕꯜꯁꯅꯤ ꯈꯪꯗꯦ ꯑꯗꯨꯝꯕ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁꯀꯨꯝꯕ ꯂꯩꯔꯒ ꯊꯝꯃꯣꯕ ꯑꯗꯨꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯀ꯭ꯂꯦꯔꯤꯇꯤ ꯂꯩꯇ꯭ꯔꯒꯗꯤ ꯀ꯭ꯂꯦꯔꯤꯇꯤ ꯄꯣꯔꯛꯄꯗ ꯃꯇꯦꯡ ꯑꯣꯏꯒꯅꯦꯕꯀꯣ ꯁꯤꯗ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯌꯔ ꯀ꯭ꯋꯥꯔꯠꯁ ꯈꯟꯕꯉꯩꯀꯣ ꯃꯊꯪꯒꯤꯁꯦ ꯑꯦꯃꯤꯊꯁꯀꯤ ꯌꯦꯡꯃꯤꯟꯅꯁꯦꯀꯣ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕꯒꯤ ꯑꯍꯨꯝꯃꯛꯁꯦ ꯂꯣꯏꯅ ꯈꯜꯂꯒ ꯂꯩꯕꯗꯧꯅ ꯇꯧꯋꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯍꯥꯏꯗꯤ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯃꯤꯁꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯤ ꯋꯥꯈꯜ ꯈꯜꯂꯒ ꯂꯦꯞꯄꯒꯤ ꯇꯥꯏꯞꯇ ꯑꯃꯈꯛ ꯇꯧꯗ꯭ꯔꯥ ꯑꯃꯁꯨ ꯂꯦꯞꯄꯒ ꯈꯜꯂ ꯂꯩꯔꯦ ꯑꯃꯁꯨ ꯂꯨꯞꯊꯔꯒ ꯂꯩꯔꯦ ꯑꯃꯁꯨ ꯁꯤꯗꯁꯨ ꯂꯨꯞꯊꯔ ꯂꯩꯔꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏ ꯀꯥꯟꯁꯦ ꯀꯥꯔꯠꯁꯤꯒꯤ ꯁꯨꯝ ꯒꯥꯏꯗꯦꯟꯁꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯦ ꯀꯥꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛꯁꯦ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯑꯩꯕꯨ ꯉꯝꯒꯗ꯭ꯔꯅꯤ ꯉꯝꯃꯣꯏꯗ꯭ꯔꯅꯤ ꯌꯥꯝ ꯊꯤꯅ ꯏꯁꯥ ꯏꯊꯟꯇ ꯀꯟꯐ꯭ꯌꯨꯖꯟꯁ ꯂꯩꯕ ꯁꯦꯜꯐ ꯗꯥꯎꯇꯤꯡꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯇꯧꯔꯒ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯀꯥꯟꯊꯣꯛꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯣꯡꯁꯦ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤ ꯀꯥꯟꯊꯣꯛꯄ ꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯀꯥꯟꯊꯣꯛꯄ ꯉꯝꯗꯕꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯀꯥꯟꯊꯣꯔꯛꯑꯣꯕ ꯇꯧꯑꯣꯕ ꯑꯗꯥꯏ ꯀꯥꯟꯗꯨꯗ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯀꯝꯐꯣꯔꯇꯦꯕꯜ ꯑꯦꯔꯤꯌꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ
ꯆꯪꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯦꯀꯣ ꯃꯄꯥꯟ ꯆꯠꯂꯒ ꯑꯩꯕꯨ ꯊꯕꯛ ꯇꯧꯁꯤꯔꯥ ꯀꯥꯏꯅ ꯈꯜꯂꯛꯄꯁꯨ ꯂꯩꯔꯝꯒꯅꯤꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯃꯄꯥꯟꯗꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯖꯣꯕꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯖꯣꯕꯀꯨꯝꯕꯒ ꯌꯦꯡꯁꯤꯔꯥ ꯀꯥꯏꯅ ꯋꯥꯈꯜ ꯂꯥꯛꯑꯝꯒꯅꯤꯀꯣ ꯌꯦꯡꯉꯣꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯅꯪ ꯉꯝꯅꯤꯕ ꯁꯣꯏꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯕꯤꯖꯅꯦꯁ ꯍꯥꯏꯔꯤꯁꯤꯅꯀꯣ ꯕꯤꯖꯅꯦꯁꯀꯁꯦ ꯍꯥꯏꯗꯤ ꯃꯄꯥꯟꯗꯒꯤꯒ ꯄꯨꯁꯜꯂꯛꯑꯒ ꯇꯧꯁꯤꯔꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯈꯟꯖꯥꯟꯅꯕ ꯈꯣꯠꯄꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯈꯜꯂꯒ ꯂꯩꯒꯅꯣ ꯇꯧꯔꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯁꯨꯝ ꯑꯩꯈꯣꯏꯅꯀꯣ ꯈꯤꯇꯪ ꯂꯣꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯆꯠꯈꯤꯕ ꯈꯔ ꯂꯩꯔꯝꯒꯅꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯈꯤꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯃꯥꯡꯕ ꯇꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯀꯥ ꯊꯣꯛꯈꯤꯕ ꯈꯔ ꯂꯩꯕꯁꯤꯅꯀꯣ ꯍꯧꯖꯤꯛꯁꯦ ꯈꯟꯖꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯟꯖꯥꯟꯅꯔꯒ ꯑꯩꯕꯨ ꯇꯧꯔꯒ ꯑꯃꯨꯛꯀ ꯃꯥꯡꯉꯗꯤ ꯀꯥꯏꯅ ꯋꯥꯈꯜꯁꯤꯗ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯟꯕ ꯂꯩꯀꯣ ꯑꯗꯣꯀꯣ ꯐꯠꯇꯕ ꯁꯨꯝ ꯈꯟꯒꯅꯨꯀꯣ ꯐꯠꯇꯕ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯤ ꯃꯃꯥꯏꯁꯦ ꯂꯨꯛꯊꯔꯛꯑꯒ ꯍꯥꯏꯗꯤ ꯑꯃꯥꯡ ꯑꯇꯥ ꯇꯥꯕ ꯀꯩꯅꯣꯁꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂ ꯂꯩꯌꯦꯕ ꯁꯤꯒꯤ ꯃꯤꯁꯦ ꯌꯦꯡꯉꯨꯀꯣ ꯄꯤꯛꯆꯔꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯁꯦ ꯀꯞꯁꯦ ꯇꯨꯔꯒ ꯂꯩꯔꯦ ꯑꯃꯅ ꯌꯨꯡꯉꯒ ꯂꯩꯔꯦ ꯃꯥꯏ ꯃꯃꯥꯏꯁꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯩ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯒꯗꯤ ꯉꯁꯥꯏ ꯀꯞ ꯑꯌꯨꯡꯉꯒ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯗꯤ ꯇꯨꯗ꯭ꯔꯤꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯣꯕ ꯃꯥꯏꯁꯦꯀꯣ ꯃꯥꯏ ꯑꯣꯟꯊꯣꯔꯛꯑꯣ ꯍꯥꯏꯗꯤ ꯋꯥꯈꯟꯗꯨꯅꯤꯗ ꯀꯩꯝ ꯅꯠꯇꯦꯗ ꯑꯩꯒꯤ ꯊꯣꯠꯇꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝ ꯅꯥꯀꯟ ꯄꯣꯖꯤꯇꯤviटी ꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯑꯣ ꯁꯤꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯣꯠꯅꯔꯤꯁꯤꯒ ꯑꯩꯉꯣꯟꯗ ꯑꯥꯎꯠꯀꯝ ꯂꯥꯛꯏꯁꯤꯒ ꯆꯥꯟꯅꯗꯦ ꯀꯥꯏꯅ ꯑꯃꯨꯛ ꯌꯥꯝꯅ ꯍꯥꯏꯗꯤ ꯇꯟꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯇꯣꯛꯑꯁꯤꯔꯥ ꯀꯥꯏꯅ ꯈꯟꯕ ꯈꯣꯠꯄ ꯀꯩꯝꯇ ꯂꯥꯛꯀꯅꯤꯀꯣ ꯇꯞꯅ ꯔꯤꯖꯜ ꯂꯣꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯉꯥꯏꯕ ꯈꯣꯠꯄꯁꯦ ꯈꯤꯇꯪ ꯄꯦꯁꯦꯟꯁ ꯂꯩꯕꯤꯌꯣ ꯁꯣꯏꯗꯅ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅꯗꯤ ꯁꯥꯡꯗ꯭ꯔꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ 3 ꯀꯩꯅꯣ ꯀꯥꯔꯠ ꯀꯩꯅꯣ ꯈꯟꯕꯁꯦꯀꯣ ꯅꯨꯡ ꯑꯍꯨꯝꯁꯤꯗꯒꯤ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯨꯂꯝ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯒꯤ ꯀꯩꯅꯣꯝꯃ ꯈꯟꯕꯤꯔꯣꯀꯣ ꯁꯤꯗ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣꯝꯃ ꯈꯜꯂꯣꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯁꯦ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗ ꯀꯔꯝꯕ ꯅꯨꯃꯤꯠ ꯋꯤꯛꯇ ꯈꯜꯂꯒꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯇꯧꯒꯗꯒꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯇꯧꯁꯤꯒꯦ ꯑꯗꯨꯒ ꯊꯥꯗꯒ ꯍꯥꯏꯔꯒ ꯀꯔꯝꯕ ꯊꯥꯗ ꯌꯥꯒꯗꯒꯦ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯣꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯈꯟꯕꯤꯔꯦꯀꯣ ꯃꯌꯥꯝ ꯐꯖꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯋꯥꯈꯟꯁꯦ ꯉꯥꯛꯇꯪ ꯈꯟꯕꯤꯔꯣ ꯃꯣꯏꯁꯜꯂꯒꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯅ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨ ꯃꯇꯨꯡꯗ ꯌꯦꯡꯉꯁꯦꯀꯣ Yes, Monday and Thursday ko. Monday and Thursday, July and December ko. Thada hairagana haidi July natraga December side tarani aduga numitta hairagana handa haptai kinom khallaga leibo ko poitaragadi sigi ko Thursday and Monday sida tare ko. Ado sida leire koigi sigi haptagi Pendulum Dowsing su ko. Makataba videos amuk ay kono share tawjirage ma'am. Thank you.